ꯑꯗꯣ ꯑꯣꯖꯥꯅ ꯍꯧꯖꯤꯛꯁꯦ ꯁꯥꯇ꯭ꯔꯁꯤꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯑꯃ ꯑꯣꯏꯅꯁꯨ ꯂꯩꯕꯤꯔꯦ ꯑꯗꯩ ꯁꯤꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯆꯍꯤ ꯀꯨꯟꯊ꯭ꯔꯥꯒꯤ ꯃꯊꯛꯇ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕꯤꯔꯕꯅꯦ ꯑꯣꯖꯥꯁꯨ ꯑꯗꯣ ꯑꯣꯖꯥꯅ ꯁꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯗꯁꯨ ꯑꯍꯣꯡꯕ ꯃꯌꯥꯝꯁꯨ ꯎꯕ ꯐꯪꯉꯦ ꯑꯣꯖꯥ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯣꯖꯥꯅ ꯀꯩꯒꯨꯝꯕ ꯍꯧꯖꯤꯛꯁꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯦ ꯃꯅꯤꯄꯨꯔꯗ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯃ ꯑꯅꯧꯕ ꯑꯃ ꯄꯣꯔꯛꯄꯒꯤ ꯀꯩꯅꯣꯁꯦ ꯄꯋꯥꯔꯁꯦ ꯁꯛꯇꯤꯁꯦ ꯑꯣꯖꯥꯅ ꯄꯥꯏꯕꯤꯔꯦꯅ ꯈꯜꯂꯁꯤ ꯃꯇꯝꯗꯨꯗ ꯃꯅꯤꯄꯨꯔꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯄꯨꯔꯛꯄ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯁꯤꯁꯤꯅ ꯑꯣꯖꯥꯅ ꯄꯨꯔꯛꯅꯤꯡꯉꯤꯕ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯅ ꯃꯅꯤꯄꯨꯔꯗ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯄ ꯃꯇꯝꯗ ꯀꯗꯥꯏ ꯃꯁꯤꯗꯤ ꯑꯩꯅ ꯄꯥꯝꯕ ꯉꯥꯛꯁꯨ ꯋꯥ ꯅꯠꯇꯦꯕ ꯃꯁꯤꯒꯤꯗꯃꯛꯇ ꯈꯟꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯏꯟꯗꯤꯌꯥꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯔꯤꯕꯅꯤꯗꯅ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯐꯥꯎꯔꯕ ꯄꯣꯂꯤꯁꯤ ꯃꯦꯀꯔ ꯑꯗꯨꯒ ꯏꯖꯨꯀꯦꯁꯅꯤꯁꯁꯤꯡꯅ ꯈꯜꯂꯤꯅꯦꯕ ꯀꯃꯥꯏꯅ ꯐꯒꯠꯂꯛꯀꯗꯒꯦ ꯑꯗꯨꯅ ꯃꯁꯤ ꯈꯜꯂꯛꯑꯀꯥꯟꯗꯅꯤ ꯏꯟꯗꯤꯌꯥꯟ ꯅꯣꯂꯦꯖ ꯁꯤꯁꯇꯦꯝ ꯍꯥꯏꯕ ꯍꯥꯞꯄꯛꯏꯁꯦ ꯑꯁꯤꯅ ꯏꯟꯗꯤꯌꯥꯟ ꯅꯣꯂꯦꯖ ꯁꯤꯁꯇꯦꯝꯁꯤ 2020ꯗꯒꯤ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯒ ꯂꯥꯛꯏꯅꯦꯕ ꯉꯔꯥꯡ ꯅꯍꯥꯟꯗ ꯉꯥꯏꯔꯤꯗꯅꯀꯣ ꯁꯤꯅ 2020 ꯃꯁꯤ ꯐꯨꯜꯂꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯁꯤꯅ ꯃꯤꯒꯤ ꯂꯩꯄꯥꯛꯀꯤꯗꯤ ꯀꯣ ꯑꯛꯕꯔ ꯀꯔꯝ ꯀꯥꯟꯗ ꯄꯣꯛꯏ ꯀꯔꯝ ꯀꯥꯟꯗ ꯁꯤꯒꯤ ꯕꯔꯪ ꯍꯥꯏꯔꯛꯀꯅꯤ ꯑꯂꯦꯛꯖꯦꯟꯗꯔ ꯀꯔꯝ ꯀꯥꯟꯗ ꯄꯣꯛꯏ ꯀꯔꯝ ꯀꯥꯟꯗ ꯁꯤꯒꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯟ ꯇꯥꯔꯒ ꯍꯥꯏꯔꯛꯀꯅꯤ ꯀꯣ ꯑꯗꯨꯒ ꯈꯥꯒꯦꯝꯕ ꯅꯤꯡꯊꯧ ꯀꯔꯝ ꯀꯥꯟꯗ ꯄꯣꯛꯏ ꯑꯩꯅ ꯍꯥꯏ ꯃꯃꯤꯡ ꯐꯥꯎ ꯈꯪꯉꯔꯣꯏ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯑꯉꯥꯡꯗꯨꯒꯤ ꯋꯥ ꯅꯠꯇꯦꯕ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯗ ꯌꯥꯎꯔꯛꯇꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯗ ꯁꯦꯂꯦꯕꯁꯇ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯞꯄꯀꯥꯟꯗ ꯃꯔꯩꯄꯥꯛ ꯃꯔꯝꯗꯝꯁꯨ ꯃꯤꯉꯣꯟꯗꯒꯤ ꯍꯟꯊꯗꯅ ꯂꯝꯗꯝꯁꯤꯗ ꯏꯄꯥ ꯏꯄꯨ ꯀꯌꯥꯅ ꯃꯁꯤꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯔꯝꯕ ꯃꯌꯥꯝꯗꯣ ꯀꯔꯤ ꯂꯩꯕꯒꯦꯅ ꯍꯣꯠꯇꯅ ꯊꯤꯗꯅ ꯄꯨꯊꯣꯛꯅꯔꯛꯀꯗꯧꯅꯦꯕ ꯑꯗꯨꯅ ꯊꯥꯏꯅ ꯑꯔꯤꯕ ꯋꯥꯔꯤ ꯐꯨꯡꯒꯥ ꯋꯥꯔꯤꯗ ꯈꯪꯗꯦ ꯑꯃꯗ ꯈꯪꯗꯦ ꯂꯩꯔꯝꯃꯤꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯛ ꯁꯣꯡꯁꯤꯡꯗ ꯂꯩꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯦꯜ ꯂꯤꯇꯔꯦꯆꯔ ꯍꯥꯏꯇꯥꯔꯦ ꯅꯦꯔꯦꯇꯤꯞ ꯂꯣꯔ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯊꯤꯒꯠꯄ ꯃꯁꯤ ꯄꯨꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯃꯗꯨ ꯊꯥꯀꯥꯟꯗ ꯑꯩꯁꯦ ꯑꯗꯨ ꯑꯣꯏꯔꯕꯣꯔꯦ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯈꯪꯒꯅꯤ ꯀꯩꯅꯣꯗꯨꯅ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯑꯃ ꯉꯝꯕ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯅꯣ ꯌꯣꯔ ꯃꯅꯤꯄꯨꯔ ꯅꯪꯒꯤ ꯂꯝꯕꯨ ꯃꯁꯛ ꯈꯪꯉꯣ ꯆꯤꯡꯂꯣꯟ ꯃꯥꯄꯟꯅ ꯀꯣꯏꯁꯟꯕ ꯃꯅꯤꯄꯨꯔ ꯏꯔꯩꯄꯥꯛꯅꯦ ꯆꯤꯡꯂꯣꯟ ꯃꯥꯄꯟꯗꯨꯗꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩ ꯏꯄꯥ ꯏꯄꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯨꯀꯩ ꯂꯟꯒꯤ ꯃꯌꯥꯝ ꯊꯝꯃꯝꯃꯤ ꯍꯥꯏꯌꯦꯕ ꯀꯗꯥꯏ ꯂꯩ ꯄꯨꯌꯥ ꯂꯩ ꯃꯌꯥꯝ ꯊꯝꯃꯤ ꯀꯗꯥꯏ ꯌꯦꯡꯉꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯗꯤ ꯃꯩꯇꯩ ꯃꯌꯦꯛ ꯄꯥꯕ ꯊꯣꯛꯇꯦ ꯍꯥꯏꯔꯅꯤ ꯀꯣ ꯑꯩꯅꯁꯨ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯀꯣ ꯃꯤꯉꯣꯟꯗꯗꯤ ꯄꯥꯏꯗ ꯍꯥꯏꯕ ꯃꯁꯤꯃꯨꯛ ꯏꯀꯥꯏꯕ ꯂꯩꯇꯦꯅ ꯈꯜꯂꯦ ꯀꯣ ꯑꯩꯒꯤ ꯄꯣꯠꯇꯣ ꯑꯌꯥꯅ ꯈꯪꯒꯗꯕꯅꯤ ꯄꯨꯌꯥꯗ ꯃꯁꯤꯒꯤ ꯄꯔꯦꯡꯁꯤꯃ ꯌꯥꯎꯔꯦ ꯃꯁꯤ ꯄꯔꯦꯡꯁꯤ ꯐꯩꯌꯦ ꯑꯩꯅ ꯍꯥꯏꯕ ꯉꯝꯕꯗꯨ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨ ꯐꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯇꯝꯒꯤ ꯑꯍꯣꯡꯕꯅꯤ ꯀꯅꯥꯅꯁꯨ ꯕ꯭ꯂꯦꯝ ꯇꯧꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯃꯥꯌꯣꯟꯗꯗꯤ ꯑꯩꯈꯣꯏꯁꯦ ꯀꯔꯝꯅ ꯆꯠꯀꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯝꯗꯝ ꯑꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯀꯔꯝꯅ ꯍꯤꯡꯉꯛꯏ ꯍꯥꯏꯕꯒꯤ ꯃꯁꯤꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯁꯤꯒꯤ ꯄꯨꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯈꯪꯕ ꯇꯥꯏ ꯑꯣꯖꯥꯅ ꯍꯥꯏꯕꯒꯨꯝꯅ ꯀꯩꯅꯣꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯈꯪꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯦ ꯈꯪꯗꯕ ꯌꯥꯗꯦ ꯌꯥꯝ ꯀꯟꯅꯗꯤ ꯍꯥꯏ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯕ ꯑꯦꯛꯁꯄꯔꯠꯁꯤꯡ ꯑꯗꯒꯤꯗꯤ ꯁꯤꯒꯤ ꯃꯇꯥꯡ ꯍꯤꯔꯝꯁꯤꯗ ꯊꯤꯖꯤꯟꯕ ꯔꯤꯁꯔꯁ ꯁ꯭ꯀꯣꯂꯔꯁꯤꯡ ꯃꯣꯏꯁꯤꯡꯗꯤ ꯑꯌꯥꯝꯕ ꯁꯤꯒꯤ ꯃꯇꯥꯡꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯈꯪꯉꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯈꯪꯉꯤꯕ ꯑꯥꯏꯗꯤꯌꯥꯗꯨ ꯃꯌꯥꯝꯁꯤꯗ ꯁꯤꯌꯔ ꯇꯧꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝꯁꯤꯗ ꯌꯧꯍꯟꯅꯕꯒꯤ ꯂꯝꯕꯤꯁꯦ ꯁꯤꯃꯗꯤ ꯋꯥꯠꯅ ꯑꯗꯨꯝ ꯂꯩꯕ ꯃꯥꯜꯂꯦ ꯃꯅꯤꯄꯨꯔꯁꯦ ꯑꯗꯣ